Manipur da Meeyam gi Leingak ama Sembada Yaokhiba Kuki jogi MLA sing Kuki jo Meeyam gi apambagi Maiyokta Leibani haiduna Technopole district ki Kuki jo Furuk ki Meeyam na yaningdaba amadi makhoida thazaba leitre Haina Fongdorakli Kuki Chief Association Technopole KSO Technopole Kuki Women Union Human Rights Technopole Hill Tribal Council More Amadi MAW Shina Puna Thadorakhiba Cherol Amada Manipur gi Anoba Leingak ama Semkhibada Kuki Jogi MLA Sing Yauriba asi Masagi Apambani Manipur gi Meeyam gi Leingak ama Semlak Bahaibasi Central Leingak di political achievement amani adubu Kuki Jo Meeyam gi di Meitei ethnic cleansing drive ki makhada Kuki jo Meeyam asi maithibani amadi namsin bagi thawongni maramaduna Technopole district ki Meeyam na mamang the state Leingak na Chatharakli ma miot minay asi adumak thengna khini district asida Meitei sing amuk hana resettlement tawba Meitei state force sing district asida deployment tawrakpa na chingba sing thengna khigani amadi masida thorakpa Thokhaningdaba sing Leingak asina tekchak pumnamak pugadabani legislature laiba union territory gi mawongda separate administration gi demand tawribasi sobnatagi political issue nate masi Kuki jo Meeyam gi hingnabagi lanthengni amadi matam sangna tangdu laitaba santi puraknabagi Kuki jo council gi banner makhada Kuki jo Meeyam gi apunbagi kholawasi anoba Leingak asigi Maiyokta loinana Kuki jo Meeyam bu Minam liba MLA sing Meeyam ge ayaba yaudana Leingak semba Yaokhiba sing gi mathakta Technopole district ki Meeyam na non cooperation amadi social boycott tawragani Kuki jo Meeyam amadi leader sing na khongthang asida ninghanaba pibiganu wakhal hanthanba pibiganu punna lepminaduna khongjang asi changsin minasi haina cherol asida palakli